Citizenship Amendment Bill na maru oiba wafam oiduna mitop changsilakpadagi lakliba ahongba kayagi matangda ngasi Notice People's Conference ta khana nainakre. Lakliba Lok Sabha mikhalda Congress ki candidate animakta saugatnaba political party na punsilaga Secular Democratic Front Manipur kauba front ama semkre. Prime Minister Modi gi lengak amuk hana lakhanabagi pandamda Manipur gi ching amasung tamgi mafam kayada koina chatuna BJP gi vote khomnanaba van manga ngasi Chief Minister na lamthakre. Furuk maselbu nungshinadanaba siliba National Party singbu handaki Lok Sabha mikhalda para tambirasi haina NPF ki candidate oiriba Dr. Lorho S. Fozina miyamda appeal tawrakli. Amasung Neroka FC sangak famna Trau FC Kwakaithelbu Panjil ani amada maithiba piduna CC meet ki final changkre final da Sagolban United FC ka lamba tawmaraga. Mayam bukurumzari adom ne brief impact news ni erina thingu jamna hoji pungjas fawgi maroi pausing mayam da pizari. Citizenship Amendment Bill gi matang na maru oiba wafam oiduna mitop changsilakpadagi lakliba ahongba kayagi matang dangasi Notice People's Conference ta khana nainakre. Awang nongpok lamdamda lairiba state sing punsinduna Citizenship Amendment Bill gi mayokta amata oina warep laugadori. Assam, Arunachal Pradesh, Manipur, Meghalaya, Mizoram, Nagaland amadi Tripura gi CSO sing na khutsamnaduna pangthokliba Notice People's Conference asi manpack na mapungoiba thaudang lauduna sinbani. Ngarang dagi hauduna topa state sing dagi lakpa CSO singi mihut sing sakhang maikhang naduna wathok kayagi matangda chaurakpa wari saraba matung ngasi nini chanba numitta City Convention Center da chathakiba miphamda manpack na awang nongpok lamdamgi CSO sing punsinduna CAB gi mayokta changsinaba hotnarakpagi matangda lup asigi maikaidagi nunggi oiba wafam thamki. Loinana tongan ba state singdagi lakhiba CSO singi mihut singna CAB amadi influx ki matangda makhoi gi oiba wafam thamnaki mihut sing adugi marakta Mizoram gi social activist Rotialana Fanaina awang nongpokta lairiba state lengak singna UN Declaration on the Rights of Indigenous People asibu saugatuna masa gi assembly da resolution ama pass tawba mathau tai haiki Mizoram gi oina mangjaunana resolution laukibagi mathakta laurakiba resolution adu amuk hana yengsinduna mapangal kangkhat hankre haidi Nakalamoromda ngasigi mipamaduda sarukya kiba MACAB Tripura gi mihut pohor Triprasana Tripurada yelhomi sing mangkibagi matangda thamoi sokna paudamki loinana makhoibu namthabiduna thamliba asi karigumba awang nongpok lamdamgi leiriba atopa state singna mateng panglabadi Tripura gi yelhomi singsu Thauna fana yelhomi sing kanaba tholakpa ngamgani haiki loinana Tripura gi yelhomi singna tariba awaba asi tadanaba toppa thaurang ama paikhat hoba mathau tai haina atopa state singi mihut singda appeal tauki. Do your state assembly pass a resolution in support of UN Declaration on the Rights of the Indigenous People? Mizoram State Assembly on October 2015 passed a resolution that we are in support of UNDRIP. And again, in the last budget session, they have reviewed the previous resolution. Then they come to learn that resolution passed recently was not strong enough. And the Prasa peoples, those who stay in village, they are not getting quality education, they are not getting good medical facility, and the road, very poor road connectivity. The Prasa people, if they want to express, they are afraid of the people, those who doesn't like us. But if we get support from all the Northeast, maybe people of Tripura will come out. Hayeng fawba chathagadaba miphamasi loisilakpada awang nongpok lamdamgi state singda lairiba CSO sing punsinduna CAB gi mayokta khongjang changsin minanaba warep lauraba yai haina CAB gi mayokta Manipur gi tongan ba lup kayana punsinduna semkiba manpack ki convener Yumnamcha Dilip Kumar na Impact News ka unabada fongdoraki loinana Impact News na hangba wahang amagi paukhum
नाकोइनना पीरदुना लाक्लिबा मिखल असिदा मियामना CAB की मायोक्ता लई हाइबा अदु चप चाना उलक्कनी हाइबगी थाजबा लई हाइकी BJP की प्रेसिडेंट अमित शाहना CAB अमुखना पार्लियामेंट पुथोकनी हाइकिबा वाफम अमदी असम की मिनिस्टर हेमंत बिश्वा शर्मा फोंदोकिबा वाफम की मतंगदा पल्लदुना लाक्लिबा मिखल असिगा मरी लेनना मिहुत खनबगी मतंगदा इंपैक्ट न्यूज ना हंगबा वहंगी पाउखुमदा युमनामचा दिलीप कुमार ना हाई मिखल गा मरी लेनना मिहुत खनबगी मतंगदा महाकी मोट पिनिंग दे हाइना फोंदोकी अदुबु CAB की मायोक्ता लैबा हाइबसी लमदम असिगी मियामगी खोलाउनी मरी लेनबसिंग मियामना परा तंबिरकनी हाइना फोंदोरकी United Force ama sagal hoba jigiti tangai phadaba laire hena khallakanda sigumba ngasigi North East People's Conference sinjabani aduna hairiba conference sigi loisallakpada koi soidana maki joint coordinating committee gumba na coalition platform ama deswana semgani haibagi thajawle hairiba CAB se karigumba India gi parliament ta pass tawdana implement tawni hairakpa gi achetpa wafam jam hauji hauji lairimnina sigi mayoktane khoi myamna lepkhibado khoi myamna ngasi ju lepibase masibu atamnana singnarakanda aikoina pamdaba bill ama pass tawraga chanana honarba taragadi madu mayok lepa isri masana tabani madudi miyamna khanbiro ngarang nahanda mai hogai saktana aikoi mayam si sobo panba kayamuk yaudana aduga North East punamak se punang langgrabadubu ngasi hayeng je da kaukthokkum thokte aduna lepkhiba fireba dudi hongdana lerakanda adugumba akoina miyamgi mayokta leiba dudi chap chana madugi chap chap para amadi tambibam thoi habasiti thamjaning April Taramathoi amasung April ki tang tara nipanda tangkak ani thokna pangthokadawriba Lok Sabha Mikhal gi outer amasung ina Manipur parliamentary constituency da Indian National Congress na puthokpa candidate animakta saugatnaba political party na punsilaga Secular Democratic Front Manipur kauba front ama semkre loinana hairiba front asi Janata Dal S Manipur Pradesh Trinamool Congress Democratic Bharatiya Samaj Party Manipur State Committee amasung Samajwadi Party Manipur Pradesh na punsilaga semkhibani amadi Janata Dal S की प्रेसिडेंट सु ओइरिबा सेक्युलर डेमोक्रेटिक फ्रंट असिगी चेयरमैन मनिहार गोस्वामी अमदी अतै मिहुत सिंह याउना ngasi मणिपुर कांग्रेस भवन दा मणिपुर प्रदेश कांग्रेस कमिटी की प्रेसिडेंट गायखांगम अमसुंग CLP की लीडर ओग्रम इबोबी याउना पॉइंट कुनगनिथो याउबा याना चिरोल अमसु खुटेक पिनखी याना चिरोल अदुदा मरु ओइना BJP ना मणिपुर सिटीजनशिप अमेंडमेंट बिल 2019 चना हननब होनरकपा फ्रंट असिगा कांग्रेस का पुन्ना थेंगनामिनदुना CAB चना हंदबा इम्फाल वैली की सेगमेंट तरेत तगी अपस्पा लौथोखिबगुम मणिपुर दगी अपस्पा लौथोकनबा होटनमिनबा अमदी बॉर्डर पिलर की चयेतनबा लोइसिनबा अमदी स्टेट असिगी लम मांगदनबा पुन्ना होटनमिनबा हाइबा तोंगान तोंगान बा वाफम सिंह याउरी भारत से कायरक याबगी भारत की इंटीग्रिटी कायरक याबगी तमने अटैक तौरन कायरक याबगी भारत की डेमोक्रेसी की वहन थोक लेरक्तबा डिक्टेटर की शासन से सुंसोई सोइना लाप याबगी ममी उरकपसिदा अखोई पुनमक सपोर्ट कांग्रेस की कैंडिडेट सपोर्ट तौदना डेमोक्रेसी कंसी अनु सेक्युलरिज्म कंसी भारत की कॉन्स्टिट्यूशन प्रोटेक्ट तौसी हाइबा मरोइबा एजेंडा खरसिदैदा तौरगा अखोई कांग्रेस की कैंडिडेट पु सपोर्ट तौबिगनी हाइदना लाकपिरिबा लीडर तोंगान तोंगान पॉलिटिकल पार्टी सिंसी लीडर सिंसीबु अखोई कांग्रेस पार्टी की तरफ तगी कांग्रेस पार्टी की बिहाफ तगी तराम तरामना वेलकम तौजरी डेमोक्रेसी कंसेप्ट तारगदी अखोई कांग्रेस वोट पीबैसे नत्रगदी कोई अतोपो पाइ लेत्रना अखोइना हाइजबनी अखोई याउजगे अखोई वोट पीजगे अखोई संजबनी सेक्युलर डेमोक्रेटिक फ्रंट का याना चिरोल इनबगी थौरमदुदा CLP की लीडर ओग्रम इबोबिना ड्रग ललोनबगा मरी लेना फागतखिबा हानगी ADC चांडेल की चेयरमैन लुखोसई जौगी केस BJP न लुचिंगबा लेंगाक असिना CBI दा थिगत हंद्रिबा करिगिनो हंगलकली लोइनना BJP न लुचिंगबा लेंगाक असिना ड्रग चाबा मदी योनबा थिंगनबा खोंथांग लौखतले हायरगा ड्रग ललोनबगी मकोक ओइरिबा मियोय असिगी केस CBI दा सिनदना थमलिबासी कना कना कनिंगबदगी थमलिबनो हाइनसो हंगलकली अमदी लेंगाक असिना लमदम असिगी हौगलकलिबा नहारो सिंगबु कनबा पामलबदी लुखोसई जौगी केस असी CBI दा सिनदुना स्टेट असी कन्नबा थबक पाइखतपियु हाइना अपील तौरखी अखोई की गवर्नमेंट की मतमददी पलेंदा आर्मी कैप्टन में फाइ ड्रग कोनना इमीडिएटली
कैबिनेट पुथोगा CBI दा सिने एयरपोर्ट तगी चिंगनबा ड्रग का मदुदा VIP चेनबा याबा खोपल लेरे हायना उदक्ता कोई CBI दा दुम सिने हुजिकिसी मसागी ऑफिशियल बंगलोदगी हानगी ADC chairman ओइरंबा अमा around approximately 27 crore worth चेनबसे अखोइन हानदैसु डिमांड तौ लेजबने करिनो हुजिक फावबा CBI दा सिनददना मदु कना कना चेनबनो मदु कन्ननबा हुजिकी किंग पिन से थादोखिबा ngaidana hanghi lerami braba अखोइगी गवर्नमेंट Prime Minister Narendra Modi gi lengak amut hana lakhana bagi pandamda Manipur gi ching amasung tam gi mafam kayada koina chatuna BJP gi vote khomna naba van manga ngasi Manipur gi Chief Minister Nokthopam Biren lamthakre van lamthabagi thoramadu nitai pachu thekta leiba BJP gi office mamangdagi BJP Manipur gi election in charge Nalin Kohli amasung BJP gi MLA amadi thomi kayana saruk yaduna pangthoki lamthaba loiraba matung Chief Minister Nokthopam Birena paumi singda phongdorakpada ngasi lamthariba van manga asina Manipur da BJP na luchingba lengak asina chahi ani mapung farakpada amadi center da Narendra Modi na chahi manga lengak pairakpada paikhalakliba miyam gi thabak thoram sing video amadi audio thadok miyam da amuk hana khanghangani amadi BJP na hotnariba asida miyam na BJP da thajaba thamduna vote PBU haina su Chief Minister na appeal tawrakhi Lok Sabha election की आउटर में इनर सीगी होई बाई कोई की जगह जगह दा चल कांदा कोई ने ममांगी सही यानी दा सरकार ने तौजगी बा दुगा लोइना ना नरेंद्र मोदी जी की दुगुम्बा मागे लीडरशिप मखा दा लास्ट 5 years दा भारत तौखिबा मयाम अदुबु निंगसिंग बगा मणिपुर की लेरिबा काचिन कुया दा लेरिबा सिंग अमली तम दा लेरिबा प्रजा सिंग दा कोई की ना बहुत की बिख्या निजबा मयाम की कोऑपरेशन मयाम की सपोर्ट अदुगा कोई ने तौजगी बा मयाम दो हाईलाइट होबा दुगी वीडियो भान मंगा खाई कोई लॉन्च तौबनी और लेमिनरी बा सिंग तम की मरकता नुक्सी नंबर पोरक नबा सिंग तम थोंग मानना साखनबा आवा अना तारबा सोलना तारबा प्रजा सिंग कोइना तौजगी बखरा सि मयामदा नैनबिनबा हाइदना दमाइना कोइगी उहन जनबा आइना कोइना लॉन्च तौजबनी मयाम पुनमगी सपोर्ट कोऑपरेशन निजरी हाइदना Congress Party na logi maramda ningthina khangba watpana miyam da BJP na lo khutta paire haina lana sandokpani haina BJP gi Vice President su oiriba aduga 38 suba Lok Sabha election asigi BJP gi Media Subcommittee gi convener oina khankraba Jotin Waikhomna phongdorakli wafam asing asi nitapa chuthekta leiba BJP gi office ta pangthokiba paumi singa unaba amada haikibani mahakna makha tana haikibada Congress Party na Chandel gi ADC Chairman oiramba Lukhosai Jauna anticipatory bail laukibagi matangda BJP gi khutiyawi haiba wafam amada phongdorakliba asi yamna maram chataba wafamni karigumba law asi BJP na sijinaningba maongda sijinaba yaram labadi second MR dagi nongmai mangbugi matangda phakiba Congress ki MLA Yamthang Haukipna masala yengnaba bail lauba matamda thinglamba yai अदुबु जुडिशियरी की सेक्शन दा लेंगाक पाई हाइदुना BJP ना खुद थिंजिनबा यादबना थिंगबा ngamkhide loinana lukhosai jauna anticipatory bail laurambana mahakpu phaningi haiduna hekta phaba yadabani karigumba anticipatory bail lauba miyoi ama hekta phaba yaram labadi Congress party gi su party asida anticipatory bail lauraga lairiba luchingba kayasu nahana pharam lagani haiki loinana mahakna makhata na haikibada handak pangthokadoriba 38 suba Lok Sabha election asi mai pak nanabagi damak BJP gi oina Chief Minister Nongthopam Birena chairman oiba miyoi humpu doina saba election campaign committee amaga Jotin Waikhom mahak masana convener oiba miyoi tarana saba media subcommittee amasu semle hairi nongmai mangmai wathok ta chenaraba Congress ki honorable MLA Sri Yamthong Haukip bail chakhiba matamda karigumba ain je koina khuna paishan boy mataragadi madudai koina Yamthong Haukipu bail chalan laba ngamamba yai maduda koi tawgide loinana matam khara thakri mamangda Karnataka government da si Yadurappa gi government adu Supreme Court na ahing da while tor matung da trial tawgadam ne matam tol matam pirap tel matam khara pirap matam da akoi madu yajadana akoi Yadurappa gi sarkar ko koi maithi gi madu punama do kasi Congress party na khang da badawna ain gi bachane bi mayam court ki thaba ase sarkar ga mai leina di ase khang da badawna statement mayam tholok pase yam laibak thibane na lawi
Chahi tara manga laingak pairamba Congress na lamdam asigi naharol singi punsi kangkhong chahelambani haina BJP gi Inner Manipur Lok Sabha Mirep RK Ranjan na maral sikre ngasi Bishnupur district ki Kaibul da pangthokpa nongmagi oiba bhut samelan gi thoramda waphamasi RK Ranjan na fongdokhibani Ranjan na makha taraduna Manipur gi lam Congress na Myanmar da pithokiba vote phangnaba miyam da nushiba sajinaba Congress ki damak ikai baphawi haiki Manipur asiku warnaharo tungi jati yundire hodela lega asike apawada kandu hodela adu warnaharo sinalo sasero thogoda ato pite masine sahi tara mata palamba Congress ka praja karam mo ki yegoge ekoi hodela warnaharo siku karam mo ki yegoge hese masine bai singa ta dole Hauzik paliba BJP na ruchingba lengak asina chingi chawkhat thorang ki damak paikhat kiba go to hills na kadai fauba chingi miyam gi chawkhat thorang paikhat pangam labage hangladuna Manipur gi ngamkhai ngakadaba furuk masel nushina hanba purakadaba Congress party natana atopa party amatana ngamloi haina hanagi chief minister Okram Ibobina fongdokre April ki tang 13 da pangthokadoriba Lok Sabha mikhal gi ahanba tangka ki oina outer parliamentary congress ki mirep oiriba ke James ki election campaign ki thoramda waphamasi Ibobina fongdokhibani District Congress Committee Churachandpur na sindura ngasi Churachandpur district ki manung chanba hyangtam lamka da laiba YPA hall da pangthokhiba thoram asida Congress party ki CLP leader su oiriba Okram Ibobina makha taraduna karigumba BJP na lengak paikrabadi CA bill chatna handuna notice ki furup sing muthatnaba hotnaba haibasi BJP ki pandamni maramaduna Manipur kangadaba Congress party ki mirep thagatsi haina appeal tawki Dictator ki shason si wai sansan na ba tor sigum ba mayam sina andak election je yamna crucial loiba election ni je parliament state government se BJP led government se सरकार empire pada paisa leigadra leiroidra state exchequer da paisa kayam lei ke khamdana aina ningsing buda Churachandpur ji chatlaga is 200 crore 300 crore 500 crore lakhokhiba mayam do sing si yamna nungsiba sa lakhokhiba mayam do sida Churachandpur da laaga lakhokhiba mayam do kari tawrabno ai khindi Narendra Modi ji ki achievement di special category status withdraw to awang ko Bharat da laiba praja sing se loin amaga kangkhong sahenba destroy to ba adu natana kep kumba usalapna sigumba to natana moi achievement ji kanai dano ba Election campaign asida saruk yakhiba hanagi Deputy Chief Minister Gaikhangam na haikibada handak pangthokadoriba Lok Sabha election asi Manipur amasung India gi saktam ngakadaba yamna maru eba election ni maramaduna furup kanglup khaiba BJP da vote pikrabadi Manipur amasung India gi tunglam chat lairaroi madugi mathakta BJP na supnam gi lengaklon paiduna makhata na election fauba pangthoraktaba yai haiki thoramasida Congress party gi MLA amadi masak naiba miyoi kyana saruk yaki सरकार BJP RSS की शासन असदी कम्युनल ओइबा मिस्टर मिखाई नाय धर्मदा अमद लोनदा सक्सुदा खेना चटपा अदुंबा ओइ कॉन्स्टिट्यूशन मतुंगना सरकार शासन से लेंगा सकता अजब तारे एंटी पार्टी पल ओइबा एंटी नेशन ओइबा एंटी स्टेट ओइबा अदुंबा थोरन कया तो लापा मरमदना कोई शिक्षण गदबनी अनक मिशन इसला शिक्षण हौत्रबदी तुंगी मणिपुर तुंग इंडिया से अखोई से करी थोकदगे से अखोई पखत नगाई अदु किजरी BJP lenga ki asoiba aron bathabak sing haidorak lagani kibadagi mahakpu chief secretary gi phamdagi lawthokibani haina oinam Nabakishore Mara Sirakli. Ngasi Naran Senda Pangthokiba political conference da waphamasi Inner Manipur Lok Sabha gi Congress mirep oinam Nabakishore na fongdokibani. Conference aduda Nabakishore na hai BJP gi asoiba sing khumjinna ba hotna bada yelhaumi na taba miyoida chief secretary gi pham pikibani lamdamasi gi yelhaumi nungshi haina BJP na chinda laurabasu tawthorak pathabak tadi yelhaumi muthatna ba hotna ri haiki.
indigenous people yellow meat kan se hai adu tau phorok pa thabak tadi maitai macha na khoi ni aso pham pai ba ya roi hai ne thong midra ai mo chief secretary de lo thoga bishop pick by AP for the headmaster mamada khamigi BJP sarkar se ji ni mami yamna hantana yemba ai khoi ni rule pamjabani achuba pamjabani mapani lai mami singsina haijin baga khochin baga tawdana yani yaroi da posu yani hai na tawduna hena phayadana makoi da importance bidra makoi da sarkar ya so thabak chinari National Party singna makhogi power fangna bhotna bada state asida laiminari ba phurup singi marakta amana amabu nushinadana ba siliba sigi chapchaba para ama handak pangthokadori ba Lok Sabha election asida tambi haurasi haina Outer Manipur parliamentary constituency da NPF ki candidate oiriba Dr. Lorho S Fozi na miyam da appeal tawrakli wafamasi Dr. Lorho S Fozi ga Impact News ka akhanana unaba amada haikibani mahakna makhata na haikibada ngasi fawbada lamdam asida Palakliba National Party singna region asigi yaifanaba thabak amata tawdri chin khaktada awang nongpok lamdambu nungsiba sarabasu tawthorakpa thabaktadi thamoi sengdri makhoina lamdam asida lairiba apikpa phurup singi marakta amana amabu nushinaba purakpa ngamdanaba matamgi oiba issue kaya ama thokhali pumnamak ase khangna handakki election asida National Party singda vote pidabagi khongthang ama aikoi lokhatpa matam oire haiki loinana Naga People's Front ki handak pangthokadoriba election manifesto da Naga integration gi oiba wafam da party asina saugatpagi wafam su haplaroi haina Impact News na hangba wahang amagi pakum oina khumki loinana mahakna handaki election asida karigumba mai paklabadi lamdam asida khundaminariba phurup singi marakta nungshi chanaba puraknaba hotnabaga loinana state asigi maru oiba issue sing parliament ta pukhatkani haiki Citizenship Amendment Bill masida kadongai to support tawroi akoi tooth and nail masi oppose tawgune habisi akoi arepani nungsi laiminasi panmenasi habitaragadi noigi vote to NPF to supibio maram di NPF sina di regional ki character amawana regional party amawana akoi lamdam aswai da paliba lairiba makai lodama ki khonjel amawana Delhi da puna na bagi damakta akoi na lepsabani national party sing sidi mai agenda lai mai tongan balai region gi damakta khanbi daba habisi akoi na udaba nate Naga integration na akoi na kanda yamna sensitive oi habisi Naga People's Front na madu recognize tawai madu gi damakta madugumba manifesto si mina pamoi daba mina hekta tawraga upun phugat pegi kano phiba mama taragadi akoi su madu pam da bai damakta madu handakti phongdre Taratarit Suba Lok Sabha Mikhalda Inner Parliamentary Constituency da CPI gi mirep oiriba Dr. Moirangthem Naragi vote ki campaign ki saruk ama oina Thobal Kaithel ki potpham phamlibi singa unakre Dr. Moirangthem Narana mahak namatam kuina politics ki lamda khongdarakpa amadi miyam gi khanjarakpa kayadu Thobal Kaithel gi yamlaba ima ibel singna khangbirambada nungaiba phongdoki karigumba mahakpu Mikhalda mai paklabadi state asigi tamak leptuna ahongba kaya purakna bahotnagani haina thajapa pikhi NEIDP da nauna changlakhraba Manipur Pradesh Trinamool Congress MPTC ki General Secretary Administration General Secretary ex-Youth President Executive Member amasung Lamlai Block Congress Committee ki Secretary Administration okpagi thauram pangthokre terada leiba NEIDP Manipur State ta pangthokpa thauram aduda party asigi Manipur State Unit President Dr. NG Bijoyna Lebak asigi oina mafam kayada regional party sing linkhatuna lengak chupli pai naba hotnarakliba khongjel asida Manipur su yauna hotna minasi state asigi achauba isu ama lakpa matamda center gi yaka yengduna amadi makhoina tauningba maongda tawbagi chatnabi asi lehalaroisi awaba sing asi koknanaba miyamda regional party singbu mapung phana saugatuna awanba Manipur amagidama khongpham thangjan minarasi haina phongdorakli regionalism da based over regional koi gi me party mayam ama linkalei bse mayam na khangbi dungai koi south gi na east power ko adu north east gi du mari yauri sini
पंजररोई मथंग अदगे मुक नॉर्थ जो बिहार यूपी राइट अप टू कैपिटल अखोगी दिल्ली दबाव तौरसिनी याम गरे हजिक ऑलमोस्ट 16 स्टेट्स हजिक रीजनल पार्टी ना गवर्न तौरिबनी अदुना मणिपुर जो रीजनल पार्टी ना गवर्न तौरि मयाम गिदुदा अखोई सो यावन बियो मयाम गी अखोई न यावनिंगसो मयाम गी सोजोक यावद्रगदी अखोई न याव फंगोय मयाम पुन मन सोजोक पिबिरगदी अखोई मणिपुर इमा लेबा की दमकता अखोई गी पार्टी सिना निंगजरिबा पंथुंग असे फंगन बियो लोक सभा मिखल की मांगोइनना तमेंगलोंग डिस्ट्रिक्ट चेक्सिल थौरांग लौखटपोइना डिस्ट्रिक्ट अदुदा सिक्योरिटी फोर्सेस ना एरिया डोमिनेशन तौबगी थबक चथब हौरे डिस्ट्रिक्ट अदुदा मिखल ग मरी लेनना ड्यूटी तौरिबा एडोक बटालियन की डिप्यूटी कमांडेंट कुमारजीत न लुचिंगबा कांगबुना तमेंगलोंग टाउन की अकोइबदा एरिया डोमिनेशन तौबगी थबक चथखी मिखल ममांग अमसुंग मिखल मनुंगदा थोखनिंगदबा थौदोक थोक्तनबा एरिया डोमिनेशन तौबगी थबक तोइना चथगनी हाइरी अमरोमदा लोक सभा मिखल की चेक्सिल थौरांग लौखटपोइना इम्फाल ईस्ट डिस्ट्रिक्ट पुलिस की अचौबा पुलिस टीम अमना लेंगाका सू चथनरिबा कुकी लालहौलुप सिंगी कैम्प सिंगदा थिहुंबगी थबक चथखरे थिहुंबगी थबक अदु इम्फाल ईस्ट की एडिशनल एसपी ऑपरेशन की थौपुरिबा टीआईएस कृष्ण तोंबीने लुचिंगबा पुलिस की कांगबु अदुना समुसंग खुल साइमोल खुल खोंगताल खुल तुसुमजांग खुल बोलजांग खुलदा थिहुंबगी थबक चथखी पुलिस की टीम अदुना सिनाइदा लैबा सू चथरिबा कुकी लिबरेशन आर्मी अमसुंग कुकी नेशनल आर्मी की कैम्प ता चंगसिंदुना कादर मसिंग सुब्रा सुदब्रा यंगशिनखी कैम्प अदुदा ग्रुप अनि असिगी पुन्ना कादर चामगा यांखै मपन लेगदबदा कादर मुद्रागा निथोय खक लैरंबा थेंगनरखी हाइरी लाखलिबा लोकसभा की आउटर मणिपुर की मिखलदा चिंगी मियामना एनएशियन आईएम की अनिंगबा अपांबगी मायोक्ता लैदुना इसा इसा की अपांबा कैंडिडेट अकीब लैतना वोट पीनबा जिलियारोंग बौदिन असम मणिपुर नागालैंड की चिरोल अमना खंगलकली IFCD ना पाइखटपा खुगा मल्टीपर्पज प्रोजेक्ट की कॉन्ट्रैक्ट की थबक अमगा मरी लेनना बिल अथुबदा पिबीनबा हाइदुना चीफ मिनिस्टर नौथबम बिरेंदा लुपा लाख तरानिथोइगा लिसिंग मरफुगा तरागी सेंफम पीख्रे हाइना अनौबा वाफम अमा लाखली चुराचांदपुर डिस्ट्रिक्ट की मनुंग चना चिंकोन खुलदा लैबा जेम्स गांगते अपोकपगी ममिंग लेखिद्रबा तौखोपाव गांगतेना खुगा मल्टीपर्पज प्रोजेक्ट का मरी लेनना लुपा लाख 59 ताबा कॉन्ट्रैक्ट वर्क अमगी बिल अथुबदा साबिना बहाइदुना चीफ मिनिस्टर की इमुंग मनुंगी मियोय अमगी खुथांगदा लुपा लाख तरानिथोइगा लिसिंग मरफुगा तरागी सेंफम असी तांकक मापन थोकना कुमजा इंग्लिसिंग अनि सुपना तरुक्तगी कुमजा इंग्लिसिंग अनि तरामाथोय फावबदा पिशिनखिबनी हाइना मरा सिरकली वाफम असिगी मरी लेनना कांग्रेस भवनदा पाउमीसिंगा उनबा अमदा एमपीसीसी की स्पोक्सपर्सन खुमुकचम जोय किसना हाई वाथोक असिगा मरी लेनना चीफ मिनिस्टर सेक्रेटरीट याउना जेम्स गांगते मसाना वाकटलबा फावबदा ताबीदबदगी ऑपोजिशन पार्टी दा मतेंग पांगनबा हाइजरकले जेम्स गांगतेना हाइरिबा सेंफम असी पीनबगीदमक मरुप मपांगसिंगदगी पूरगा पीखिबना था खुदिंगी सेंदोय हुनबदा अवाबा ओइरी मसागी अनाबा अमना मरम ओइरगा ट्रीटमेंट तौरिबा जेम्स गांगते ngasiदगी अतोपा मियोय सिंगी सेल तोनबा मियोय अमा ओइना अवाबा मायोकनरी हाइना जोय किसना थमलकली चीफ मिनिस्टर ना हारि वाफम असिगी असेंग बसी खंगदोक पिरगा लैरिबा पैसा असी लान लौरुबा लेरमगदी मधुगुम्बदु चेनरिबा मियोसिंगदु कमाइन तौबनो थितोगा चीफ मिनिस्टर ना मधु एक्शन लखरकनी खल्ली करिगुम्बा लालमदना हारिबा नुपासिना लैंगाकसिबु अमदि इमुंग मनुबु चेंथरनबा ओइरगना कंप्लेन तौरिबा नुपासि मथक्ता एक्शन लखरफम थोई ममांगदा लुपा लिसिंग अमा कक चाखिबगी गवर्नमेंट एम्प्लॉई अमा सस्पेंड तौबु लेखरबनी चीफ मिनिस्टर की इमुंग मनुंग अमना मसिगी फिवम सि लाए हाइबसिदी लैबाक याम साम नुनांगनिंगाय ओइगरे थबक मयाम अमा इलेक्शन में आदर कौशनबा थबक वान ओमदना पैसा नुंसा पीबा तौबिगनु लैरिबा सरकार असि कुइररोइदबा सरकार नाकामरोमदा खुमुकचम जोय किसना स्टेट असिगी मियाम की पैसा हौजिक लैरिबा बीजेपी न लुचिंगबा लेंगाक असिगी लुचिंगलिबा चीफ मिनिस्टर अमदी स्पीकर न लनाई ओइबा मोओंगदा सिजिनरे हाइना मरासी रखली चीफ मिनिस्टर के यूम अमसुंग सिक्योरिटी की इलेक्ट्रिफिकेशन की दमकता 30 लाख काइथोसिनगी रेसिडेंशियल मसा की प्राइवेट यूमदबु गवर्नमेंट फंड सिना याब्राबा अखोई गवर्नमेंट फंड ने पब्लिक मनी ने बा पब्लिक मनी से फोंग नमतपगुम नत्राबा अदुगा अखोई की रेस्पेक्टेड स्पीकर की
magi yumnam lai kai da leiba yum gi su security ga yum gi ai gi ne na 15 lakh sam su lok thokhi then where is the governance, where is the transparency of this government sin aina government je thamjani Mahatma Gandhi National Rural Employment Guarantee Act MG Narega ki makada state asigi khungang panchayat area amadi chingi mafam singda leiba miyoi singda numit chama thabak piba haiba wafam adu numit kunga mathoi khakta thabak piba ngamliba asigi matangda Prime Minister Narendra Modi amadi Chief Minister Nongthombam Birena paukhum pifam thoi haina MPCC na demand tawrakli Congress Bhavanda Paumishinga Unaba Amada Manipur Pradesh Congress Committee ki spokesperson M Prithviraj na haikibada Prime Minister Narendra Modi na luchingba NDA government asina hek lakpaga MG Narega gi budget asi lupa crore lising amada hantha hankre Manipur state ki oina MG Narega gi makada numit chama thabak piyu haiba wafam asi handak chahi gi senba chahi loishilakpa faubada supnatagi numit kunga mathoini khakta thabak piba ngamkhiba loinana Mathang chahidasu figure asimak oigani haiba wafam media da lakpa MPCC na ninda tawi Chingyauna rural area da laiba miyoi singda khwaidagi masing yamna thabak piramba MGNREG Act asi state asida sitharakibagi matang asida center amadi state government na paukum pifam thoi haina Prithviraj na phongdoki BJP की श्री नरेंद्र मोदी की मागी अरोइबा बजट सेशन सिदा नरेगा की ओइना पिरंबा ऑल इंडिया की मागी बजट सिदा की लुपा करोड़ लिसिंग अमा ताना थंबिरमी अदुना दुम क्लियरली ताक मोइना खुंगंग लेबा प्रजा संगी दमक करीम द खंदे अदुना मणिपुर दसो खोय कांग्रेस की गवर्नमेंट लेबा मतमदा निमित यांखै मंगा हुंफु की मथक ताय खोय थबक पिबा ngamjaki वेरी अनफॉर्चुनेट हाइबा तारे को बीजेपी की सरकार से लाकपा मतमदगी मदु नोम डिक्रीज तोरो अमरोम द श्री नरेंद्र मोदी ने चही मंगा की ममांगदा चही अमदा अखोय नहारोल करोड़ अनि नि थबक पिगनी ना वासक लोइना थंबिखिबा अदुबो रियलिटी दि करिनो हाइबा मतमदा हाना थमजरम थबक सिफो ngak pangambai mota sum thugairaga job creation gi mohta job destruction lom doina lak manipur da lariba chamjaraba praja singi damakta BJP lengang na karisu khande Manipur Legislative Assembly gi hanagi Deputy Speaker oiramba Laire Lakpam Lala yauna Congress ki worker chamaga nifutaru ngasi BJP da yaurakre BJP da nauna yaukraba miyoi sing adugi manungda Khundrakpam Block Congress Committee gi hanagi President NG Ibohal amadi Khundrakpam constituency gi manung chana leiba tongan ba mafam kayadagi maru oiba miyoi kya yauri Hairiba miyoi sing adu ngasi BJP Khundrakpam Mandal gi President S.I. Nandana Yumnam Khunau da leiba Mandal gi office ta taramna okhi taramna okpagi thauram aduda BJP gi active worker amasu oiriba Information Center for Hills Area Manipur Icham gi hanagi President Nongthombam Rajendro Elias Boina Phongdokhibada Manipur da BJP na luchingba lengak lakpadagi ching amasung tam ani gi marakta Furup ki khetnaba thamdana nungsi chanaba amadi chaukhatpa khunai ama poraknaba hotnarakpa asina maram oiraga mahakna BJP da yaukhibani Thugainabuna makoina loina silamerga ngasi asuk wana BJP government hek lapaga chingda go pidna market se sadna makoina muthalamba state transport hingalandana singda cabinet phamdana mayama tokhala kansda woida padanga makoi samada 90 lai boina thambiram mayam salabi yembio hangbiyo ibobida sei tramai lenga ko kanse sigi pramala babu akoi khundra komda samada sarukara lawu hi ko le mi le bane bona ta lawu le ba Sama da humpuna local MLA ki oire sama da kuntra na mata ki oire adu sama da maitra se sei tra nga pan ki government na koi lai boina changi boina thamira me ha kai kai le Khurai Kendra ki hanagi MLA Dr. NG Bijoyna NEIDP da yaukhiba khaknatana Khurai Block Congress Committee gi miyoi amata atopa party da yaukhiba leite haina committee asigi president ke Sanar Jaubana phongdorakli wafam asingasi Manipur Press Club ta pangthokhiba paumi singa unaba amada haikibani Mahakna Makhatana haikibada BJP na haukiba Mars ki tang kuntraga mathoida Khurai Block Congress Committee gi thaupuba TI Leisemba amadi Y Ranjit Kauba miyoi ani yaurakle haikiba wafam adu angakpa poi TI Leisemba amadi Y Ranjit hairiba miyoi ani asi Englishing ani tara taret ki September thadagi Congress Party dagi tokraba miyoi ngaktani hauzi Block Congress Committee asigi thaupuba miyoi kunga mari mag Englishing ani tara taret tagi lengdana leiri haina phongdoki Block की लेरमीब ऑफिस बेरार और मेंबर सिंह अमसुंग यूनिट मेंबर सिंह लेरी सिदगी अखोई द हुजिक टोखी है लोबुसे अखोई मसी अखोई ऑनरेबल PCC मेंबर डॉक्टर बिजोयना NEIDP द यावगिब नतना अतई मेंबर अमत्ता मसी भौतदी अखोई
BJP ꯗ ꯌꯥꯎꯈꯤꯕ ꯂꯩꯇ꯭ꯔꯦꯕ Matang swaisida break amalawjage break ki matungda Nelit Imphal na sinduna numit mangani chupna chathagadaba rooftop solar PV entrepreneur training program ama akampata laiba institute ta hodokibagi pau amadi Manipur amasung malengi tongan ba I pau sing puduna lakchege impact news pu meeting ta dan review Mayam bo mukhana taram nokchiri bulletin asige makha ba pau mayam da pisari Constable Manjur Misi ki mayok ta sem khiba JAC na hayeng ayu pung taruk tagi tang manga ayuk phauba Manipur pumbada pung nifunipan ki total shutdown lauthokre JAC ki mihut siga paumi singa yairipok turi halda unabada total shutdown chathabagi wafam asi phongdorakibani JAC ki convener oiriba Muhammad Salim na total shutdown asi misi aduta chenaba sing phadaba amasung CBI da case sinagadabani haina lengakta haikibadu thabakta onthoraktabagini haina phongdoki Hayeng pung taruk tagi hauraga pung nifuni pange total shutdown Manipur pumbada lauthok le haina JAC ke convener amoina aina miyam punamakta thamjari aikoge North East ki conference laibana maram oiraga man pack ki isilena using na sathok chasinda khudong chana na bagi damakta makhoi gi damakta de akhoi relaxation tawba haina akhoi warep laure Second World War Imphal Campaign Foundation sinduna series 9 na chathaduna lakpa Imphal Campaign Talks ki mangarak shuba edition ki thoram pangthokre Second World War Imphal Campaign Foundation sinduna Imphal Hotel Classic ta pangthokiba thoram aduda Okuyama Kenichi, ex-deputy mayor of Sonai Town and secretary of the Society for Performing Understanding and Interaction between Britain and Japan, Terence O'Halloran, 31st Squadron Royal Air Force Association ki Curator Christopher Johnson, war historian and researcher amashung Burma Campaign Society ki chairperson Akiko MacDonald Hairiba, Miyoi Singh Asina, Peace and Reconciliation Meeting of the Minds, Designing the Way Forward Haiba theme da wangang loi oina wangang ki, Tauramaduda retired IAS RK Nimaisu Sarukya ki. 75th anniversary commemoration of Battle of Imphal ka coincide to leharega khoigi anobu perspective ama peace and reconciliation ji khoigi sidagi hawdoknabagi ama khoina tanja lawjabani khoigi prithvi da hojik mafam jingda lan mayam am tauri weapon of mass destruction mayam ama sinaduna khoigi miyoi bagi hingbagi existence ta achoba singnaba ma oiribse awareness am create toraga mafam sidal lakiba British amadi Japanese jingsidagi karam haina peace amadi reconciliation ji karam haina maiki chungani karonda khoina way forward lakadu matam ja khoina kari tawbi hai habido moidagi khoina knowledge lahognabagi damakta khoina ngasigi talk se sinjabani National Institute of Electronics and Information Technology Nalit Imphal na sinduna numit mangani chupna chathagadaba rooftop solar PV entrepreneur training program amang asidagi hauraga akampata laiba institute ta haukre training program adu haudokpagi thoramda Manipur State Power Distribution Company Limited ki managing director L Priyo Kumar Manireda ki director L Manglem Nalit Imphal Kohima amadi Agartala ki executive director TH Prameshwar yauna Nagaland yauna tongan ba state singdagi lagpa entrepreneur kayana training program haudokpagi thoramda sarukya ki thoramaduga mari lenana Manireda ki director L Manglem na haikibada India government ki maikai Manipur yauna North East state singda lairiba lomi yauna naha singda subsidy kaya piduna solar power asi hena phaba maongda sijinanaba loinana senthok lehananaba scheme project kaya paikhatli training program asida yauriba entrepreneur singna tungda hena phaba business ama oiba ngamnanaba financial amadi management skills su program asigi saruk oina khanghanaba hotnabiyu haina director asina phongtoki training program adu World Bank na sponsor tauduna sustainable partnership for the rooftop solar acceleration in Bharat ki makada pangtokpani. The advantages of rooftop solar is that you no need to have big investment. Doesn't require big money. You can start small 2, 3, 5 this kilowatt, and your cycle can be shortened. Instead of megawatt scale project where gestation period will be 6 months, 8 months, 1 year, then your investment will able to return only after 1 year, 2 year. But in case of solar rooftop, it can be within months or even sometimes less than months, provided if you have the skill, if you have the bargaining capacity.
Technopal District Police More Commando amasung taranithoi suba AR gi apunba kangpuna nupa ama lupa koti ama lising marfurom gi senfam oigadaba brown sugar ga konana faraba mishaga du More gi binda part 2 paicham beng dagi haupu haukip chahi kuntra go humdoi apokpa khalet haukip ni akak naba pau ama fangbadagi Technopal gi SP TIs Brikamjit ki meeting makada More Commando gi DSP Thomas Naluchingba kangbu amana Kuding Thabi checkpost Yaudringaida Moredagi Imphal Tamna Thaudorakpa Maruti Alto 800 car ama khamki car adu khamduna thihumbagi thabak chathabada brown sugar gram chamapalga kuntra taruklom packet humbudrada haptuna yauramba thengnaki pharaba haupu amasung drug sing adu More police ta sinaduna ain gi oiba khongthang lokhatpa hokre hairi More the labor Tabak Fangriba Naha Singhu Tongan Tongan by Hiram Singh da training Panghanabagi Pandamda skill development training drive ama Pangthokre. Skill development drive adu Nifuhum Doisuba Assam Rifles na National Skill Development Corporation ga Kutsam Naduna integrated check posta Pangthokibani. Tauramaduda agency Manga Haibadi Humanism Foundation, JCRE Skill Solution, KB Philanthropy, Skill Pro Private Limited Amasung Nesfeet Foundation ki Mihut Singna More amasung akoibata laiba naha chahumga humbudra romda tourism and hospitality, food and beverages, housekeeping attendant, textile weaving, dyeing, apparel na chingba tongan ba Hiram Singh da training fangduna kanaba phangnabagi matangda wakal tahanki. It is to empower our youth, to give them an opportunity to learn a specific skill so that after acquiring that skill, they can get job within the state, outside the state, in the entire country. And obviously, once you've got a skill in your hand, you've got the tools to empower yourself, you can go in the entire world. That's what the aim is. District Agricultural Office Bishnupur gi meeting makada Kumbi Kendra Progressive Farmers Association sinduna Lomi Singyoeba Farmers Registration Card yanthokpagi thauram ama ngasi wangu nauda khonda pangthokre Kumbi Kendra gi tongan ba mafam singdagi lakpa Lomi chama henbada card sing adu khutsinaki thauram aduda Kumbi Kendra Progressive Farmers Association ki advisor Ningombam Ibobi President Sanasam Dinesh Bishnupur Arvan Cooperative Bank Limited ki Chief Executive Officer Maishnam Koro Hanba Elias Bruzendro Luwangna Maru Oiba Mioi Oina Masaruk Yaki. Kumbi Kendra ki Lomi Singamaka Awa Kabanasi Akoi Kamadu Kokadaki One Daki Habi Padam Dekoi Patana Sajandra Nasi Diko Kara Lomi Singa Kana Pimaka Sarkar Nasu Haiba Kumbi Kendra Lomi Singa Masakuba Hobila. Little Flower School da Kanglaipa Communist Party People's War Group Marxist Center Maoist Communist Party Manipur amasung KCP MC gi apunba kangbu amana hand grenade ama thamlam le haidi Kanglaipa Communist Party People's War Group na thadorak pachirol ki matungina Catholic Education Society Manipur da aroiba khanghanba oina hand grenade adu oja amadi mahairoi sing sogloidaba maong da thamlam kibani loop ahumna haikiba sing society asina thabak oina pangthok trabadi Thokaningdaba Thaudo Singh da Oja Mahiroi Singh Soglakpada Loop Ahumna Thaudang Puroi Hairakli. Thaubal District ki Salungpham da Laiba Salungpham Government Aided High School bu March Thada Mai Thaduk Lambagi Mayokta School adugi campus da wakat mifam chathakre. Education Minister Oiriba Thokchom Radheshyamna School aduda hakthengna lakduna yengshinbaga loinana school adu nauna sagani haina miyam da thajaba piki school mai thakibagi Mayokta school campus aduda Salungpham da Laiba tongan ba school singi Mahiroi Singh amasung Mahiroi Singhi mama mapa singna wakat mifam chathakibani. Education Minister Radheshyamna mafam aduda wakat mifam phamliba singha unaduna school mai tharamba sing phaduna chairak pigani hainasu thajaba piki. Mitkarani mamangda Salungpham ge license chap manarba senglaba school high school edit oina praja mayamna contribute tawjaraga Satra sing semdaba yade na like akoi khungi satra semdaba yade na kathoga ran tawjaba aduguma school ama mai thadok pirambai siam thawai soningai thamoi soningai oi sa khribi jaga sa ano school building ma sana ba akoi mayam tanara aina kai tawngam ge MLA ama oina adu education minister amoina tawu ya lo tawra soina sani adu class sangai chathangani
सिगुम फतवा तव मिसिंग अखोइन डिफीट तवने माइथि पीनी फासो फागने तवलोय Illegal use of drugs, challenges with drugs uses by children haiba thim da nongmagi oiba miyam gi mifam pangthokre thoramasi Progressive Recovery Community Friends amasung Care Me Foundation Morena puna khutsamnaduna Palace Compound da leiba lamyan ba shanglen da pangthokibani Maira pai Mipairaba Laina HIV AIDS ka mari lena sintha lauriba loop kaya yauna chathakiba thoramadudha Why No to WY haina mingthonba poster amasu release tauki thouramaduga mari lenana mayai kaba nishagi potlam sing thingba sijinaba hantha hanba amasung potlam sing asibu lalol itik tauriba sing thingnabagi matangda wangang loi kayana tongan ba wafam kya thamnaki ngasigi thouramaduda social scientist Dr. Dhanabir Laishram Kongi President Nalini Kanta Imphal Free Press ke editor Pradeep Phanjobam su sarukyaki Maliam Sinba Thungna Pangthok Nabagum Ngasi Manipur dasu World Autism Awareness Day Pangthokre Thoramasi Spastic Society of Manipur na Pediatrics Association of Manipur ga khutsam naduna Assistive Technologies Active Participation haibathim da pangthoki Palan Thoramasi Human Rights Hengat Hanaba Amadi Maliam da Lairiba Organization Sing Research Diagnosis Treatment Amadi Disabled Singbu Inthoktana Nushina Loina Binaba Miyam da Bhab Tahanaba Pandam da Pangthokpani Ngasi Baruni Chingdol da Miyamna Lai Kuramba Kanagadoriba Thoram Asiga Mari Lenana Chingdol Asida Chathagadaba Nongmagi Oiba Lemna Ana Layeng Kem Amangasi Kurai MLA na Lamthakre Kurai Tinsidrot Tagi Laiba MLA El Susindrogi Yumda Pangthokpa Lamthabagi Thoram Aduda MLA na Yamlaba miyamna chingdol kaba lakpada asok apan yaurakpasing mateng pangnanaba camp asi chathabani Kurai update group kauba inkhalakliba naharol singna sinduna chathagadaba camp asida MLA ama oina mahak pukning thogatpa oina camp asida mateng pangbani haina mahakna phongtokhi ching kabase lai khurumbai ching kaba lakpase makhada di sokteba adu mathakta yorokanda adagi marakta middle da sokpa khopasi yawbani na aduna maram orakanda khoina kenosi moigi medical kenose mathakta tawgodabane hangai tawsina makhada tawba hojiki akhoina tawgodaba medical sina mathakta tawba aduna masmaina khoigi kurai kendra manungda leiba youths mayam jingsina apunba mapunsal kanda admaina keno tawbane ado tongan ba sponsorsing tawbirakpa mayam yawe aduna masina afaba khongthang ama oiragani na ikhoi adumbai khanjaraga khoi tawuni Chaliba Thasigi Lakliba Tarikun Gamatoida Palace Compound Imphal the Laiba Manipur State Film Development Society MSFDS ki auditorium da pangthokadaba nongin kumhaigi entry form thajin bagi matam April ki tang tara fawa sangthokle haina Film Forum Manipur gi Jerolamana khanghalakli Sagolban United Amadi Neroka FC Sangakfam Anina Humpumatoi Suba Sachura Chansing KCSI CBE Memorial Football Tournament ki final da lamba taunaragani Ngasi Kumalampak Man Stadium da sanakiba tournament asigi ani suba semi final gi match aduda Neroka FC Sangakfam na Trau FC Kwakaithelbu Panjil ani amada maithiba pibangamki Tournament asigi final changkraba Neroka FC Sangakfam gi Sanaroi S Subash amasung TI Saran anina match asigi Yankhai amadi Yankhai ga manga suba minute singda Panjil amamam chanki Chatharakliba football tournament asidagi mapan thokraba Trau FC Kwakaithel gi amatangairaba Panjil aduna match asigi kulhumdoi suba minute Prince Will Emekana penalty da chanbangamki Churachan Maharaj ki mingda All Manipur Football Association sinduna Englising amaga jamapal yankhai dagi hauna listang sina pangthuktuna lakliba football tournament asida mapalam gi football team ani yauna lamdam asigi football team kunga nipan punna team kuntrana knockout basis da lamba taunari
Ahom suba Sangai Trophy Veteran Football Championship ta ATVFA Thangmaiban amasung Flam High School ani mai pakre. RK Fortune Developers Private Limited ki senthang makada United Veteran Football Association Manipur na sinduna Imphal gi Mapal Kangjay bungdang asi sanakiba tournament asigi Mari Super League ta ATVFA Thangmaiban gi sanaroi RK Sanahal Aich Banglem amasung Amun Komna match asigi manga taret amadi Yankai Suba minute singda Panjil amamam chanduna TBS FA Taubung Khokpu Panjil ahum amada maithiba pi bangamki Maithi Hauraba TBS FA Taubung Khoki amatangaraba Panjil aduna match ki Nepal suba minute El Lokendro na chanki Chatharakliba football tournament asigi ngasi sanaki bamanga suba liftana Flam High School gi sanaroi Haiminthang A Muniram amadi K Mega Chandrana match asigi kuntaru Yankhaini thoi amasung humpu suba minute singda Panjil amam chanduna City FC Chandelbu Panjil ahum sinoda maithiba piki Tournament asida lamdam asigi team taraga nipan amadi mapalam gi team ani yauna punna team kunna saruk yari hayang sanagadaba tournament asigi taruk suba ligtana AYVFA yaripok amadi FBFA uyumpoka taret suba ligtana JFM patsoy amasung IEVFA salanthong ani lamba tawnaragani Cyclone Thangmai Banani Suba MCA Luang Pokpa T20 Cricket Trophy gi winner oibangam kre. Khudong chadaba maram kharadagi mamang chahigi June gi tang kun mathoidagi team kunna saruk yaduna sanaba hokiba tournament asi matam khara lepnaruraba matung ngasi langthabal public ground da sanakiba final match aduda toss ngamkiba Cyclone Thangmai Banna fielding hana sananiba warip lauki. Match asigi ahanba batting sanakiba Model Club Chingamakhana match asigi apivo over kunta wicket taret turaga run chama sopna nipan lawbangamki masigi paukumda match asigi ani suba batting sanakiba Cyclone Thangmai Banna over tara taret ka ball anida wicket ahum turaga run chama sopna mapan lawduna match asi wicket tareta mai pakpangamki Chathakiba tournament asigi man of series amadi highest wicket taker na Cyclone Thangmai Bangi all rounder Akshay Kumar na takibaga loinana final match asigi man of the match na Cyclone Thangmai Bangi batsman Mayank Raghav na taki. Cricket tournament asigi ngasi loishinbagi thauram aduda YAS ki retired director W Bhaktaras MCA gi vice president CI Chauba MVCA gi president N Indrajit ka loinana YWC ki masak nairaba miyoi kyana chathariba tournament asida makok mathang takiba sanaroi amadi team singda mana mathum kaya khudol tamki. Tournament asigi winner Cyclone Thangmai Banna running trophy ga loinana replica amadi sale gi mana lupa lising yankhai aduga runners up Laukraba Model Club Chingamakhana running trophy ga loinana replica amadi sale gi mana lupa lising kuntra gi mapu oibangamki Young Welfare Club Langthabalgi under 15 cricket sanaroi singda kitsing yenthokre ngasi Langthabalda pangthoki bachamba thoramaduda Dr. S Manauton Singh social worker MCA gi ex vice president NG Bohal amadi YWC gi president L Bir Chandra Saruk yaduna club asigi sanaroi tara humdoida kitsing adu khudol tamki Manipur Cricket Association ki micheng makada tha asigi mapandagi Patsoi Assembly constituency ki manung chanalaiba Hainopoki cricket ground da pangthokadaba under 15 boys MCA cricket tournament aduda saruk yarugadaba YWC gi sanroi tara humdoida ngasigi thoram aduda saruk yakiba Dr. S Manauton Singh social worker na chathagadoriba tournament aduda mai pak pangamba oyu haina pungning thawatki Haiba kitching asi aini am sina hijabani masina angangsingda anoba parama haibadi ngausinnadana matam manghandana leiraga lamchat sajat kam thabak tawgadabugi sarukudi sumaina filda chen chongdana sanabasina yamne hena phai koigi sanaraga lailasu koi haidana kana gumla haina bulai masi yamna ka hena masi chumbanate sanaraga su matang chana sanaba aduga school gi education gi line da su fohandana dum tawbuse side by side dum tawbu yai Manipur na yumbu oiduna June thagi tang manga dagi mapan fauba kumal lampak ta chathagadoriba humfu manga suba junior national boys and girls
Ball Badminton Championship ta saruk yarugadaba Manipur team semnabagi trial selection pangthoklagani hairi. Thasigi tang manga dagi tara fauba Model Club Basketball singjamai chinga makhada chathagadoriba trial asida lamdamasigi sanaroi singna saruk yanaba Ball Badminton Association Manipur na khanghalakli. Chennai da pangthokiba taranithoi Suba Senior Mr. India 2019 National Bodybuilding Championship ta saruk yaruba Manipur gi team ngasi Imphal International Airport ta taramna okre. Hokpagi Thoramadu, All Manipur Bodybuilding Association is Sinduna Pangthokibani, Haukiba Marski Tangkun Gama Pandagi, Kuntramathoi Fauba Pangthokiba Championship Aduda Manipur gi teamna, Sanagi medal ani Lupagi medal ama amadi, Lemjaningai Oiraba Mingthol, Most Improved Bodybuilder title Panglakibani. Arabada Bulletin Asi headlines Samanamyam Tamjari. Citizenship Amendment Bill na maru eba wafam oiduna mitop changsilakpadagi lakliba ahongba kayagi matangda ngasi Notice People's Conference da khananai nakre. Lakliba Lok Sabha Mikhalda Congress ki candidate animakta saugataba political party na punsilaga Secular Democratic Front Manipur Kauba Front ama semkre. Prime Minister Narendra Modi ki lengak amuk hana lakhanabagi pandamda Manipur ki ching amasung tamgi mafam kayada koina chatuna BJP ki vote khomnanaba van manga ngasi Chief Minister na lamthakre. Furuk Baselbu Nushina Handanaba Siliba National Party Singbu Handaki Lok Sabha Mikhalda Paratambirasi Haina NPF ki candidate oiriba Dr. Lorho S. Fojina Miyamda Pintarakli. Amasung Neroka FC Sangakfamna Trau FC Kwakaitelbu Panjil Ani Amada Maitiba Piduna CC Mitki Final da Changkre Final da Sagolbal United FC ga lamba taunaragani.